IPS officer amana BDF personnel ani miya mangda serak pikre serak pibigi video viral oikre yaningdaba wafam su phongdoknarakli ngasi March ki tang marida Manipur top channel digi Kaksing Kaithelda duty taringeda mathau ningthina paktholamde haibigidama IPS officer amana traffic police da attest toba BDF personnel ani miya mangda serak pikre BDF ani adubu serak pibigi video social media da viral oikre serak pibigi mong matauda yaningdaba phongdoknarakre Social media da viral oirakhiba serak pibigi video aduda traffic police ki uniform setpa personnel ama amasum BDF ki uniform setpa personnel amaga punna traffic island da makhong thangat halaga makhutna koilas pathakta namhanduna pusap tahonki aduga lambi gi mataida IPS officer aduna leplaga leibusu ukhi hiramsigi matangna phangba pauna hai ngasi digi numit humni mari ni gi mamangna Kaksing district police ki additional SP Rabi Chaudhary koba IPS officer amana Kaksing Kaithel da mathau ningthina pangtholam de haibigi damak BDF ki personnel ani adu mina chona tiliba Kaithel adugi mayai maktada pusap tahonduna serak pikhibani hairi serak pikhibagi video social media da viral oirakraba matungda tongan ba miyoi kayanasu thaudo asigi matangdasu wafam kap phongdoknarakli wafam sing aduda mathau ningthina taramde haibigi damak serak phana pininglabasu mari leinaba police station da kauduna serak pibiyai adubo miyam chona tinma mafamda mathak thongba officer ni haiduna asumna hektamak serak pibigi matau asidi mathak thongba officer amagi lichat nate serak pibida uniform setpa personnel singbu miyam mangda hakthengna ikai piba asina personnel kyagi moral down ohenbasu yai hainasu phongdorakhi amaromda asiguma makhalgi serak asi matik sai haina phongdoknarakpasu yauri